Voice of MEITEI PANGAL MITEI ꯇꯥꯕꯤꯔꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯔꯤ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯊꯧꯕꯥꯜ ACꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯑꯋꯥꯕ ꯅꯪꯂꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯇꯨꯔꯦꯜ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯅ ꯄꯥꯊꯣꯔꯛꯄ ꯏꯁꯤꯡ ꯑꯋꯥꯕ ꯅꯪꯂꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯡꯃ ꯇꯥꯕ ꯃꯊꯛ ꯂꯩꯀꯥꯏ ꯋꯥꯡꯃ ꯇꯥꯕ ꯗꯣꯛꯇꯔ ꯃꯅꯤꯡ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯌꯥ ꯅꯤꯉꯣꯝꯕꯝ ꯁꯥꯕꯜ ꯇꯣꯡꯕ ꯃꯣꯏꯖꯤꯡ ꯂꯩꯁꯥꯝ ꯊꯦꯡ ꯑꯃꯗꯤ ꯊꯧꯗꯥꯝꯅ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯣ ꯁꯨꯔꯖꯀꯨꯃꯥꯔꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ इचाउना कायरबा तोरबानसिंग अमदी इसिंग पोट थोक्तुना चेलिबा मफमसिंगदा समजिन साजिनबगीदमक मफम असिगी मियामदा MLA गी माइकैदगी अंगम्बा तेंबांगसु पीख्रे हाइरी Religion as a source of sustainable peace Center Nagpur haiba wakalonda numit nini chupna pangthokadaba workshop program ngarangdagi hodokre ngarangdagi hoduna sagolban moirang hanuba Imphal West Manipur da Religion as a source of sustainable peace Center Nagpur haiba wakalonda numit nini chupna pangthokadaba workshop program Rahis Ahmad Tampak General Secretary UMPC Manipur su resource person ama oina saruk yakri hairi Thauram aduda VCPC Manipur gi General Secretary MD Arif Saha amadi tongan ba miyoi kaya su saruk yakre pangthokliba workshop asi matangda Rahis Ahmad Tampakna phongdokhibada asigumba workshop asi lamdam asida darkar yamna lei lamdam asida hingminnariba aikhoi masal amato oina nungsi chanana hingminnana ba hotnabada tungi mirol gi damak aikhoi masal amato oina khongpham chetna leminaduna lamdam asi santi leiba iramdam ama oina ba hotnabada aikhoi pumnamaki thaudang chawi haiba wakalon amadi tongan ba wakalon kaya yawba workshop program amani asigumba workshop program asi nunggiyoiba fazaraba ichel kaya asi aikhoi khudingmak na yawsinduna khangminaba mathau tai haina mahakna phongdoki convict to darkar lei habasi as a sum what to put career to ba adu khati hoina yam because of survival at the end of the day source of means like tamra maram moiraga Lilong turin ahan bida mathakta leiba pradhan amuba salamgi makha thangbada leiba uku mamai isingi safuna chenthakibadagi pung ahumlom ising chensinduna manak nakpada leiba mafamsingda ising chensin ba horakpadagi miyam na magi araiba pot puthoknaduna amadi Lilong Kendragi MLA Alhas Abdul Nasir gi maikeidagi su darkar leiba potlam sing tharaktuna chenthakraba uku gi mamai adu matam chana thingduna chauna amang ata thokpadagi kanbang amhure hairi kugi mamai asibu matamga chunaba mawongda sembinaba phongdorakli आफोबा अदुना मैम से अखोयम मतोइना कोऑपरेशन बिमिनरगा अरैबा बोरा अरैबा थांगयोट पुथोगा तोमिनबनी सुमाइना अखोइना हाइजनिंगी बिदि मरी लेनबा अखोइगी सी अखोइगी डीसी की साइड तक हाइब तारे मरी लेनबा सिंग चाउगा मरी लेनबा सिंगदुदि अमबो यौरपुदे अदुबो UMPC Manipur gi teamna Manipur gi Governor Sri Ajay Kumar Bhalaga unakre ngasi gi thoram aduda UMPC Manipur gi President Alhas Mahayuddin na luchingduna Honorable Governor Sri Ajay Kumar Bhalaga unakibani hairi ngasi gi UMPC Manipur gi teamna Governor unakiba adu chawragna pungkhaya mukwari sanaki hairi UMPC Manipur gi General Secretary oina thaupuriba Rahis Ahmad Tampakna phongdorakpada mapung oina social media da amadi tongan ba occasion singda communal gi head campaign tauba amadi lamdam asida santi gi damakta changsilakba khongthang khuding makta UMPC Manipur su saruk yanaba thawrang tawre haibana chingba wafam kaya khanakre hairi